एंटीबॉडी कोकटेल ना कोविड तगे मी सिहंदबा ngamlei सिप्ला लिमिटेड अमदी रोचे इंडिया ना पुथोकपा एंटीबॉडी कोकटेल कासेरिमी बाब अमदे इमदे बीमाप असि कोविड ना नाबा होरकपा मियोइदा काबहौरबदी लाइचत असिना मरम ओइदुना सिबदगे कनबा ngami हाइना एजेंसी दगी फंगबा पाउना हाइरे पाव असिना मखा ताना हाइ ड्रग मखल असि लैवाक असिदा थुकाइगी ओइना सिजिननबा दी केमस्ट्रेल दिगस स्टैंडर्ड कंट्रोल ऑर्गेनाइजेशन CDSCO ना अयाब पीख्रबने लोइना USA अमदी यूरोप की तोंगान तोंगान बलैवाक खरदसु इमरजेंसी यूज की दमक अयाब पीख्रबने हिदाक असि लैवाक असि की तोंगान तोंगान बमफमदा लैरिबा सिप्ला की मार्केटिंग एजेंसी सिंग अमदी ममिंग लैरबा हॉस्पिटल खुदिंगमक्तगे फंगनी हाइदे ड्रग असि पैकेट अमदा लुपा लाख अमगा लिसिंग तरामापन समगा फाउबा योनगने पैकेट अमदा मियोय अनि फाउबा कापा यागनी हाइदे हिरम असि की मतंगदा रोचे फार्मा इंडिया के मैनेजिंग डायरेक्टर बी सिम्सन इमानुएल नहाई लैवाक असिदा कोविड-19 की अनिसुबा वेब असिना मिसी मिना थोकपगी चांग अंगकपा फंगना वांखलगलिबा सिगी यंगलगा मियामगी याइफनबा हिदाक असि पुथोकपने हिदाक असि लैवाक असिदा पाकसना सिजिनबा ngamlabadi मिसी मिना थोकपगी चांग असि यामना हंथनबा ngamgane हिदाक असि मपुंगोइना हाई रिस्क पेशेंट सिंगदा काबहौरबदी लाइचत असिना हेना फिबम लूना सोक्सिलकदबदगी कनबा ngami हाइदे सिप्लागी एमडी उमंग बोरहाना हाई एंटीबॉडी कोकटेल असि मसागी चही तरागनिथोय की मथक्ता लैरबा अमदे अरुंबगी चांग केजी निफुदगी हेलबा मियोइसिंगदा सिजिनगदबने मपुंगोइना का हेना नोइबा हार्ट लंग्स लिवर अमदी किडनी की अनाबा लैबा डायबिटीज HIV अमदी हाइपरटेंशन चिंगबा अनाबा सिंग लैदुना लाइचत असिना हेना लूना सोक्सिलकपा याबा मियोइसिंगदा सिजना हौगदबने मधु ओइरबदी लाइचत असिना फिबम लूना सोक्सिनदुना सीबा नाबा थोकदबदगी चादा हुम्बुद्रादे ngakthokpa ngamme लाइना लाइचत असिसु सुपनगी नुमित मरीनीदा फहनबा ngame अदुम ओइनमक ऑक्सीजन लेवल यामना हंथरगदे हिदाक असि सिजिनबदा खुदोंग चादबा लैगनी हाइदे हिदाक असि कापगी प्रोसेस असि चौरांगना मिनिट कुंदगी कुंथ्रा फाउबा चंगे कासिरी बीमाप अमदे इंडे बीमाप अनिमग ml 2.5 की सिरिंज अनि अनि द सिंगलगा मियोय अदुगे पुक नत्रगा फैगनगी नाकल अनिमक्ता चप मानबा मतमदा कापकदबने हिदाक असि हे काप लोइबगा मियोय अदु पुंग अमरोमदे ऑब्जर्वेशन द थमगदबनी हाइदे हुईना चिकबदगी सिरे उखरुल डिस्ट्रिक्ट के तांगलैदा लैबा मसागी चही कुंथ्रागा हुमदोइरोम सुरबा फ्लोरिया कापिंग अपोकपा अथोट कापिंग कौबा मियोय अमा हुईना चिकबदगी सिरे हाइदे प्रेस न फंगबा पावगी मतुंगिदि पाव असे हौखिबा था अमरोमगी मतंगदा लमलकी हुईना महाके मयुमदा लाक्लगा युमगी अरोइबा हुई अदुगा चिकनखे मतमदुदा नुपी असिना मसक खंगदबा हुई अदु तानथोकलगा युमगी लोरिबा हुई अदु योली पुन्नबा होनरिङैदा चिकपदगे मसादा ngamlaktabadagi haukiba thangja numita rimsta pukhatuna layeng lakhibane adumakpu laikanaba ngamdana haukiba ningthauka numita laikhidraba nupi asi Savio Higher Secondary School Ukhrulgi Ozani haide Chakthong gas ki mamal cylinder amada lupa 15 hengatle laingakna subsidy piba kilogram tara mari 10.2 chanba LPG cooking gas refill cylinder amagi mamal lupa 15 hengatle April amada laingakna nauna lepkhiba LPG gi mamalda कमर्शियल रिफिल सिलिंडर की ममलदा अहोंग लैरबसु लैंगाकना सब्सिडी पीबा किलोग्राम 13.2 चनबा रिफिल सिलिंडर अमगी ममलदे एप्रिल थादा लैंगाकना लेपखिबा LPG ममल की मतुंगिना किलोग्राम 13.2 की डोमेस्टिक LPG रिफिल सिलिंडर अमगी ममल लुपा 54 ओइखिबदु जून थागे अरोइबा नुमित फावबदा चनखिबने लैंगाकना लेपखिबा ममल की मतुंगिना किलोग्राम 13.2 की डोमेस्टिक LPG रिफिल सिलिंडर की ममल लुपा 54 पैसा यांखैदा हेंगतखे हेंगतलिबा ममल असि ngarang फाउबा चनखि अदुम ओइनमक नौना लेपखिबा ममलगी मतुंगिना हानगी ममल 54 पैसा यांखै अदुदगी लुपा 15 हेंगतलगा ngasiदगी इम्फालदा किलोग्राम 13.2 गी डोमेस्टिक रिफिल सिलिंडर अमगी ममल लुपा 1,13 पैसा यांखै पीरे अनौबा ममल लुपा 1,13 पैसा यांखै असिदा IOC ना पीबा लैंगा की होम डिलीवरी गी सेनफम याउरे ngarang nauna lepkiba mamal asida commercial refill cylinder gi mamal su hengatle commercial refill cylinder singi oina kilogram 18 chanba cylinder da hana lupa 1,500 mari pirambadagi lupa 1,500 oire amadi kilogram 5 gi cylinder ga LPG gi mamal hana lupa 538 paisa yankhai pirambaduna lupa 593 paisa yankhai da hengatle kilogram 5 gi domestic cylinder na hana lupa 362 pirambadu लुपा 363 हेंगतले रेनॉल्ड ना मीराबाई द किगार कार पीख्रे
Tokyo Olympic 2020 da weightlifting masana da silver medal fangduna laibak asugi mingchat purakhibe Saikho Mirabai Chanuda Renault India gi maikidagi Renault ki khwaidagi noba sporting smart and stunning ki gar ama ngarang khusinakre Manipur da yuwa hakre ngarang numidang pung 8 anirom tarakpada wangjingdagi kilometer 92 rom chatlaga leiba Indo Myanmar border mayada epicenter oiduna yuwa hakre Yuwa hakibagi magnitude 4.9 yauki lainungda kilometer 58 meter satret luba mafamda thogduk asi thokibane Asok apan akai atoigi paudi taba phangdre Lainga ki employee kangbu ama thabak lepagi khongjang haukre Manipur Government Services Federation na makoigi demand sing taksiladuna ngasidagi thabak lepa khongjang changsinba haukre Lainga ki department kaya na federation asigi khongjang sagoladuna ngasidagi thabak leptuna khongjangda saruk yakre Employees Federation khongjang asina maram oiraga thabak thorom singda chauna apan ba thokre ngasigi khongjang gi ahoba numitta transport planning public works department forest department district hospital singi staff sing PHC sing staff sing yauna department kaya gi employees sing na khongjang changsin khi haide khongjang adugi matang da federation gi machin chatpa lusingba mana pausi asida hai haukiba kumja 2018 gi June 9 da Manipur gi employee mihut singa matam adugi chief secretary ga khuyek pinakhiba MOU gi matunginna state lainga ki makhada thabak tawriba employee singda kumja 2020 gi April amadagi taret suba pay commission gi recommendation chana hanbaga loinana central government employee singna fangliba changa manana DA amadi DR hengal hanaba yanakhi adubu laibak thibadi state government ki employee singda piba DA amadi DR asi chada taretagi hendana leide Central Government ki employee singi oina DA amadi DR gi senpham asi chaliba chahi asige July thadage chada kungani panda hengat khre maram asina federation asina lamdam asige government employee singi sel thum gi khudong chadaba mayok nariba se kokhan nabagi damak central government employee singna fangliba asigumna DA amadi DR chada kungani panda hengat hanaba demand tawduna lakpane masigi mathakta engineering department sing health department ki doctor sing amadi nursing School Education Department, Arts and Culture Department, Excise Department achingba department ke employees singi marakta leiriba pay anomaly adu semdoknaba federation asina demand tawduna lakpane federation asina Manipur State Pensioner Union ga loinana kumja 2016 gi January amagi mamangda thabaktagi pothakraba employees singi damak mathau taba concordance table na chingba semlaga central government employees singda pibagum basic pension asi laptop pinaba demand tawduna lakpane Manipur lenga ke grant in aid body singda thabak tawriba employee singsu 7 pay commission gi recommendation matungina pay revision gi khudong chaba phanganaba lepna khrabasu state government na thabak amata lakhut pidana leire masigi khudong chaba si phanganaba federation gi maikaidagi demand tawduna lakpane lamda masida thabak lawriba doctor singsu central government ki makhada thabak tawriba doctor singna phangliba khudong chaba asigumna pay fixation tawbinaba federation na demand tawduna lakpane Central Government ki makhada leiriba doctor singi oina non practicing allowance asi pay hotpada grade pay oina pide adum oina mak state government ki doctor singde NPSC allowance oina lawre masi veterinary doctor singda su khudong chaba asi pifam thoi haide federation asigi maikai dagi TNAI Manipur branch ki maikai dagi taliba nursing allowance lupa lising ani dagi lising mari da hengatnaba demand asi su sagatuna lakhibane Masi yauna tongan ba demand sing August 13 fawbada laingakna pibi naba demand tawduna lakpane adubu laingakna demand asi pibi raktabadagi ngasidagi employee singna thabak lepagi thabak sangsinduna lakpane federation na covid laisat ki saitheng asigi yenglaga khongjang sangsindana lakhibane adubu laingaki maikaidagi thausadaba utuna lakpadagi ngasigi khongjang asi lakhibane doctor sing amadi nursing su khongjang asida sagotlagasu covid laisat ki yenglaga khongjang asida saruk yadrabasu federation gi khongjang asida sogotpa phongdorok lihai khi nupi macha ama yumda hanjilaktre Kakching district ki arong nongmai khong PS na konba arong khunjau makha laikai dagi masagi chahi kunga taruk surabi nupi macha ama tha asigi hokibak taraga manga dagi yumdagi thokraga hanjilaktabadagi mari makhong khangdana leiri haide hiram asigi matangda nupi macha asigi imung manungdagi phangba pawgi matungina thiba khangdana leiriba nupi macha asi arong khunjau makha laikai dagi Wahengbam koirengi machanupi wahengbam kabita kawe mahak tha asigi tara mangagi nungthil pung amaga makhairom taba duaida mari makhong khangdabi nupi sabi amana puraga satkhibani haire mahak hairibe nupa sabi asina mamang chahi 2020 gi December thadasu yomgi miyoisingda I paw amata piramdana Tamil Nadu ge elastic company amada lona puduna thabak suminarubane yomgi miyoisingna koithi thiduna
लौथोक्लुरबा मतुंग हौखिबा नोंमाइजिंग निमित्ता अमुक पुदुना चटखिबनी हाइदे मरी मखोंग खंगदना लैरिबा नुपी मचा असिबु फंगनबा थिबदा लमदम असिगी मियोइसिंग अमदे अखंग अहिसिंगना मतेंग पांगबियु हाइनसु इमुंग मनुंगी माइकैदगी फोंदोरकले हिरम असिगी मतंगदा कक्सिंग डिस्ट्रिक्ट के अरोंग नोंमाइखोंग पीएस की ओसीदा नुपी मचा असिबु फंगनबा थिबिनबा वाकटख्रे हाइदे नर्सिंगना सीज वर्क स्ट्राइक चथख्रे ट्रेन नर्सेस एसोसिएशन ऑफ इंडिया ना तोंगान तोंगानबा डिमांड कया तांदुना चंगसिलिबा खोंजंग असिगी सरुक अमा ओइना ngasi TNA I District Hospital Senapati su ngasi dagi matam kaktaba cease work strike ki khongjang changsin khrei nursing na makhoi gi nursing allowance grade pay DAPBU promotion gi khudong chaba amadi ahang ba posting mensilu haiba demand sing asi tanduna lakhibani changsiliba cease work strike asi makhoi gi demand sing asi phangdriba phauba changsin khigani haide panba yabadi TNAI Manipur State Branch ki secretary TH Binodini na August 13 gi cease work strike ki khongjang asi changsilagani haina notice thokiba leirabane adubu laingang na demand sing asibu thabakta onthoktabadagi khongjang asi changsilakbane district sing da mathau toriba train nursing bu khongjang asibu saruk yabiduna mapung phan biyu miyoi lising manga hena BJP da yaunaba enrollment form thajin khrei Manipur gi general election naksilakpaga loinena political party sing na magi ngamjabi mawongda membership drive tawbagi thabaksu angamba thakta kangkhanarak masigi manung channa BJP Imphal East District nasu ngarang dagi Khurai constituency gi oina membership drive hogdoktuna constituency asigi miyoi lising manga hena BJP yaubagi enrollment form thajin khrei enrollment drive adu Kongpal Kongkham laikai da leiba BJP Imphal East District ki Vice President Ais Subhas ki yumda pangthokibane enrollment drive adu gi matang da Vice President Ais Subhas na hai Khurai constituency asi BJP gi MLA ama leidaga su leiriba mandal sing mapung phana thabak tawba ngamde asigumba phibam asidagi constituency asida party asigi mapangal hena kangkhatnaba ngasigi drive asi hogdokpane AC asida BJP gi mapangal kangkhatnaba angamba thakta honagane mahakna vice president oirakpadagi telaba matam asida primary member oina miyoi lising manga gi mathakta enrollment tawkhrei loinana active member oina miyoi chanirom enrollment tawba ngamkhrei AC asi anauba ahongba puraknaba angamba thakta honagane sothana laidiba AC asigi miyamga khusamnaduna thong manana chakhutpa AC ama ohenna bahonagane Kabul gi phibam gani laingak makhada leibadagi Taliban gi makhada leibana hena phai Russian envoy Kabul gi phibam Ashraf Ghani na lusingba laingak ki makhada leibadagi Taliban gi makhada leibana hena phai haina Russia na phongdokhre haina media report amana haide Moscow na lalhauba kangbuda sagotpa amasung hojik phauba laibak asida official oina terrorist organization oiriba kangbu asiga mari semna na bahonaba male US na sagotpa Ashraf Ghani government khanghaudana amasung amukta thokidaba mawongda tuduna langwai chalaba president chen khraba matung nongmaijing numita Taliban na Kabul khudum chankhe makhoina Kabul khudum chankhiba ahanba numita ai mod pide aphaba phalne Kabul gi phibam hojik Taliban gi makhada leiriba sina Ashraf Ghani gi makhada leibadagi hena phai haina Afghanistan da Russia gi ambassador Dmitry Zhirnov na phongdokhre haina Moscow gi Echo Moscowai radio station na ningthokaba numita haiki senior diplomat ki matungina Taliban na Kabul da changba matamda khulai paikhide masigi mathakta foreign diplomatic mission singda khudong thiba thogal loi haina makhoina khudakta wasakhe Zhirnov na haiki ningthokaba numit ki ayukta Taliban na miyamda hotline phone sing khusinaki amasung looter criminal natraga bandit sing na attack tawba leidabade Taliban da pau pibirakpa yagani haina lauthokhe Russia gi ambassador na phongdokibagi matungina Kabul gi phibam shanti oi amasung fari haina report aduna haike Russian news agency tax ki matungina Russian Supreme Court na 2003 gi February 13 da Taliban bu terrorist organization ni haina lauthokhe ningthokaba numita Russia gi foreign ministry na cherolama da haike Moscow na Russian diplomatic mission singda khudong thiba thogandana ba Kabul gi anubo authorities singa pau phaunare aroi bada tabiri bapum namakpu thagatjari